khăn cần với cô phim rồi chứ Tada mayam pumna mapui korona khrum jari dugai gi channel sida mayam taram nok jari aina mayam da ko QnA tawse na muso haizagre ko aise handaki jahi gi oina han ba QnA tawse na ina hagi bada mayam thangir pa wahang singi pokhum bina bagi sem sadna leijar bani aise yang kitang kang dar bani mayam da kang do na ha do nasi QnA se ai apoina naw ko ya tawjar ke do ma ina hang jare ba sigi sida ina mayam QnA tawse na ina haire ba ko QnA tawse na ha ba sida tumen question su yaure dai eibu thagat pir pu su yaure dai di yam khangning question hangder pu su yaure ko ado 107 di le jare ko chama ga tare ado pumna mak se khum ngam bra do yin jara ge ba ngam mi ge khum na hona jara ge duga se ha je la mayam hayo mayam han mak ta mak ta jang na da ko yam ge ko ikong na khrum jari hayo ikong na ko yam jari mi sala khrum amadi mama gi channel sida taram nok jari QnA hau jara ge mayam Lang question ko hangal lagi. Sang lagi ko. Surmila Devi hai. Hangal ko. Isin naw kya no aduga inaw gi dance jago kudi yeng sai yam sunu ngai. Janu pi khra chawraga dance tam han ge ya ra. Yani so thabir o sida ko ai nakta do ai gi chini naw se mari ne. QnA kudi ko so hai ne chini naw mari ne. Ai na han ne naw pi ma du naw pa ni. Aboi ja naw rem hai ko. Favorite actor ka na no. Favorite actor sa. Manipur gi order ra kai do no khangde ai loi na ma pa me da bam de hai bam ta ke James Petty mayum hai ko lan di khan nu som nuai da bai do bane nu pa mayum ga kai nuai da ba lei bano masi khangning ni ma pa ka angang ga le min ji se handa ti question ai na dum director ga no pa kum pi ra gi ko alu si question su ko question ai na ngan theng gi bi yam yam ma le ba yam gi ma le ba ko alu smai do bane ai se James ko kai nai kan da ai se lai ba ta ba hai ga tra wang de dum hai ga di lak bane myam na ai QnA bi di kan ta ni ba ko ai hu zik ko ra ga lai re separation da ko aduga ichana pi ga ina smai le ado mapuna kai tamak pano ha bu de su khang de ko ma kha ta bu de awa hu zik smai le lai ri ado simagare Audition W have got. My friend, I wish you bright future. Thank you. Barfina, Kanam. Favorite Hinjang Habiram. Thank you. Favorite Hinjang. Yen Tongba. Oina Masawa. Jena ki dance coding Loina Pazaye. Thank you. Irina Wang Kem, Ina Jigi, Yam Nungai, Kidaba, Numika, Yam Nungai, Numika Kaninge. I give Nungai, Kibandumit. Hargadi, Yam Nungai, Numika. I usually any time I dance academy say. I say, Queen Ebatopoko, Jahima, Jahi, the Pamashumaniko, a my document is Queen Ebako, Aduka, as he say, Namuka, I had a re-admission to Matamda. Yaye, and Tom will have Pagi, Matanse. I say, I'm Haragi. No, I don't hire a D, no, I don't moment say. Yam Negre, no, I don't moment, Tamoy so Yam Negre. I don't know, highlight the I live in the next walk. I became a cry, young ones he go. Nong yai lesung bam ko Karibu asom na lairiba planet sing sigi marakta chatpa yaram laba asom karamba planet ta chat ke ai se khambra ka do kai kanda dream se day dream to sam pa me phai pai ra khot la ka taw ra ka lek sam pa me ko na legend gum se aina dum wakhal khali ni ko legend ma phone ne sai se hip pura ti am ngai ni kai adu mai nai wakhal na khali ko chat pa yaram ma di ai tha gi le bak se chat ni nakani tha sa aina sumina su zara dum lai bin na ko chat ni moirang them nai dia Jiji Jam Lucy Yang Bam Nungai. Thank you, Nadia. Sahil Nur. Jegi favorite YouTuber Kanano. Jegi favorite Jang Zekarino. Favorite actress, favorite singer, favorite film. Haibir mo. YouTuber ko. Favorite YouTuber Haragati. Namak ti ang pamsay mo ko. Namak ti tungi mo ko isa. Ito kanya ay na yang king saba. Pero malay ba ni Chinese kina. Pero masi. Mama ko masaya mahi masi masaba. Dai ko pam taw nupi macha nupi ma thanda na tor ga yam thong na phana dum mamagi channel ma hang ba ni mami se kaw ba se ko. Adugi channel sa yam ki. Tha adu na favorite boy YouTuber boy bro. Adu du ka ai gi keno se ai hinjang sai ai thong su ji ti thong sam pam ne toy ma wang thoi thong mem pam ba aduga ai gi pam sa actor haragati ai loina ma pam me pam da lai te du actress haragati Nora aduga singer haraga na Jekos Parani daga film haragana ina koi pam sa film sa okak lai gre habati akoi ki manipur show ma chunam lai gre aduga ina ko ai pam sa gi manipur film da haragi ko manipur film da haragati ne kanu se ma pa gi film lai bani ne ma pa film lai bani ne kaw gre ne bu ga taw natte ma pa gi film am lai kaw gre adu do yam pa me manipur Hizam Stipa Janu hai se Jegi Jahi Khangning ne ai Jahi 20 ga 6 Christina Sharma kwa ai di hangaroi mayam na ngai se dum yare video oina ngai ramage khorang na ado yam kira nga fi ma chu ayapa ma ngai laga na mo ko hai yaro Mama ti to to ai se ho yem ai se kwa
ꯑꯩꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯌꯦꯡꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯦ ꯑꯝꯇ ꯐꯥꯎꯗ꯭ꯔꯦ ꯑꯩꯁꯦ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯐꯤ ꯑꯔꯩꯕ ꯃꯩ ꯆꯠꯂꯒ ꯅꯝꯃꯦ ꯑꯗꯨ ꯅꯪ ꯑꯗꯨꯝ ꯌꯦꯡꯉꯣ ꯐꯖꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯕ ꯅꯝꯗꯤ ꯅꯝꯁꯤꯜꯂꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯥꯍꯤꯜ ꯍꯥꯏꯁꯤꯅ ꯆꯦꯒꯤ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯑꯩꯒꯤ ꯌꯨꯝꯅꯥꯛꯁꯦ ꯂꯥꯡꯊꯝ LANTHAM ꯑꯔꯨꯟ ꯀꯣꯡꯒ꯭ꯔꯥꯏꯂꯛꯄꯝ ꯆꯦ ꯐꯦꯚꯔꯦꯠ ꯁꯤꯡꯒꯔ ꯀꯅꯥꯅꯣ ꯆꯦꯒꯤ ꯆꯦꯒꯤ ꯏꯆꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯂꯟꯊꯣꯡꯕꯤ ꯀꯧꯏ ꯑꯗꯨꯒ ꯑꯩ ꯐꯦꯚꯔꯦꯠ ꯁꯤꯡꯒꯔ ꯑꯩꯒꯤ ꯆꯦ ꯄꯨꯁꯄꯔꯥꯅꯤ ꯖꯦꯅꯤꯌꯥ ꯂꯩꯀꯥꯡꯕꯝꯀꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯦꯀꯥꯗꯃꯤ ꯂꯥꯛꯇꯕꯗꯒꯤ ꯎꯈꯤꯗ꯭ꯔꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯆꯠꯂꯤꯌꯦ ꯐꯖꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯗ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ ꯕꯤగ్ ꯗ꯭ꯔꯤꯝꯁ ꯆꯦꯒꯤ ꯏꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯖꯅꯤꯡꯉꯤ ꯑꯩꯒꯤ ꯏꯗꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯅꯦꯕꯀꯣ ꯌꯦꯡꯉꯣ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯗꯤꯄ꯭ꯂꯣꯃꯥ ꯁꯦꯀꯦꯟ ꯏꯌꯥꯔ ꯇꯝꯖꯔꯤ ꯑꯗꯨꯒ ꯑꯩ MA ꯑꯃꯗꯤ PhD ꯐꯥꯎꯒꯤ ꯂꯦꯚꯦꯜꯗ ꯍꯣꯠꯅꯈꯤꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀ꯭ꯔꯝ ꯁꯣꯅꯤꯀꯥꯅ ꯆꯤꯆꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯦ ꯀꯔꯝꯕꯅꯣ ꯑꯗꯨꯒ ꯆꯤꯆꯦꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯅꯣ ꯑꯔꯣꯏꯕꯗ ꯆꯤꯆꯦꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯕ ꯃꯇꯥꯡꯁꯦ ꯀꯔꯝꯕꯅꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯤꯖꯦꯠ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯐꯅꯦꯛ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯏꯜꯂꯤꯕ ꯏꯅꯐꯤ ꯈꯪꯗꯦ ꯁꯤ ꯌꯥꯝ ꯄꯥꯝꯖꯩ ꯃꯩꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀꯤ ꯗ꯭ꯔꯦꯁꯁꯦ ꯄꯥꯝꯃꯦ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯨꯡꯁꯤꯖꯕꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯁꯦꯅꯦꯕꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯍꯥꯏꯔꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯔꯣꯏꯕꯗ ꯆꯤꯆꯦꯁꯦ ꯀꯔꯝꯕ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯃꯇꯥꯡꯁꯤꯅꯅꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯦꯀꯥꯗꯃꯤ ꯑꯃꯨꯛꯀ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯕꯤꯔꯒ ꯅꯪ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎꯅꯒ ꯀꯩꯅꯣ ꯇꯧꯕꯤꯔꯛꯈꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯦ ꯁꯤ ꯅꯨꯃꯤꯠꯁꯦ ꯁꯦꯂꯤꯅꯥꯅ ꯍꯪꯉꯛꯄ ꯆꯦꯒꯤ ꯐꯦꯚꯔꯦꯠ ꯀꯂꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯐꯦꯚꯔꯦꯠ ꯀꯂꯔꯁꯦ ꯒ꯭ꯔꯤꯟ ꯂꯥꯏꯠ ꯒ꯭ꯔꯤꯟ ꯕꯤꯁ꯭ꯋanath ꯁꯔꯃ ꯅꯪꯒꯤ ꯖꯒꯣꯏ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯈꯨꯔꯥꯏ ꯍꯣꯡꯒꯩꯁꯨꯔꯨꯝ ꯂꯩꯀꯥꯏꯗꯩꯅꯦ 이번 ꯊꯥꯡꯁꯥꯕꯝ ꯊꯣꯏꯕꯤ ꯆꯥꯅ ꯍꯥꯏꯔꯛꯑꯦ ꯆꯤꯆꯦꯁꯦ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯔꯐꯦꯛꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯪꯖꯅꯤꯡꯕꯗꯤ ꯆꯦꯒꯤ ꯍꯁꯕꯦꯟꯒꯤ ꯑꯃꯨꯛ ꯔꯤꯀꯄꯜ ꯂꯥꯏꯐꯇ ꯆꯪꯉꯔꯣꯏꯗ꯭ꯔꯥ ꯆꯦꯒꯤ ꯑꯔꯦꯞꯄ ꯋꯥ ꯂꯩꯕ꯭ꯔꯥ ꯁꯤꯇꯪ ꯈꯪꯖꯒꯦ ꯌꯥꯝꯅ ꯈꯪꯕꯤꯅꯨ ꯑꯍꯥꯟꯕ ꯀꯣꯏꯁꯟ ꯑꯃ ꯍꯥꯏꯕꯤꯔꯛꯄꯗꯨꯒꯤ ꯊꯦꯡꯛ ꯌꯨ ꯕꯦꯔꯤ ꯃꯆ ꯑꯗꯨꯒ ꯀꯄꯜ ꯂꯥꯏꯐꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇꯨꯁꯨ ꯇꯝꯃꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯨꯊꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯑꯃ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯖꯔꯔꯣꯏ ꯑꯗꯨꯒ ꯀꯩꯕ ꯃꯥꯏ ꯀꯣꯏꯁꯟ ꯑꯃꯨꯛꯇꯪꯒ ꯄꯥꯔꯛꯎꯅꯦ couple life ꯆꯪꯉꯔꯣꯏꯗꯕꯒꯤ ꯃꯃꯥꯡꯗꯣ ꯑꯝꯇ ꯄꯥꯔꯛꯎꯅꯦ ꯍꯥꯏꯒꯗꯧꯕ ꯅꯨꯄꯤ ꯍꯥꯏꯕꯁꯦꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯩꯕꯁꯦ ꯀꯅꯥꯁꯨ ꯄꯥꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯀꯅꯥꯅꯕꯨ ꯄꯥꯝꯗꯣꯏꯅꯣ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯅꯨꯄꯥꯅ ꯂꯨꯅ ꯇꯧꯕꯤꯔꯒ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒ ꯂꯩꯕꯗꯨꯅꯦꯕ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯂꯨꯍꯣꯡꯉꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇꯗꯤ ꯑꯗꯨ ꯊꯣꯛꯇ꯭ꯔꯕꯅꯤ나 ꯍꯧꯖꯤꯛ ꯑꯩꯁꯦ ꯏꯄꯥꯝꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤ ꯍꯥꯏꯔ ꯊꯝꯒꯦ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯗꯁꯨ ꯐꯖꯕ ꯑꯃ ꯌꯥꯎꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩ ꯈꯨꯝꯃꯛꯀꯦ ꯐꯖꯅ ꯈꯨꯝꯃꯛꯀꯦ ꯑꯉꯥꯡ ꯅꯤꯡꯉꯝꯕꯗꯣ ꯍꯥꯏ ꯆꯦꯅ ꯌꯥꯝ ꯄꯥꯝꯖꯕꯁꯦ ꯀꯔꯤꯅꯣ ꯌꯨꯖꯔ ꯃꯃꯤꯡ ꯌꯥꯝ ꯄꯥꯝꯖꯕ ꯖꯒꯣꯏ ꯍꯣꯏ ꯀꯨꯝꯕꯤ ꯅꯤꯉꯣꯜ ꯆꯦꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯆꯦꯒꯤ ꯖꯒꯣꯏꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯑꯩ ꯆꯍꯤ 26 ꯁꯨꯔꯤꯅꯦ ꯁꯅꯥꯊꯣꯏ ꯂꯣꯡꯖꯝ ꯏꯅꯥꯎꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯕꯒꯦ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯄꯥꯝꯖꯕ ꯃꯆꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯥꯝꯖꯕ ꯃꯆꯨꯅ ꯒ꯭ꯔꯤꯟ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯤꯡꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯊꯝꯃꯝꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯅꯦ ꯑꯅꯟꯗ ꯂꯥꯏꯔꯦꯟꯖꯝ ꯗꯥꯟꯁꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯃꯛꯄ꯭ꯔꯥ ꯄꯥꯝꯃꯦ ꯑꯉꯥꯡ ꯄꯣꯛꯄꯗꯩ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ MD ꯔꯣꯍꯤꯠꯅꯀꯣ ꯁꯤꯛꯁꯇꯔꯒꯤ ꯃꯤꯡꯁꯦ ꯀꯅꯥꯅ ꯊꯣꯜꯂꯤꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯕꯤꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯟꯆꯦꯟꯕꯤ ꯍꯥꯏꯁꯦ ꯂꯟꯆꯦꯟꯕꯤ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯃꯃꯥꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯀꯥ ꯆꯆꯤꯒꯀꯣ ꯃꯕꯥꯅꯤꯅ ꯊꯣꯟꯕꯤꯈꯤꯕꯅꯦꯕꯀꯣ ꯀ꯭ꯂꯥꯁ 8ꯇꯩ ꯀꯧꯕꯅꯦꯕ ꯁꯤ ꯃꯤꯡꯁꯦꯀꯣ ꯀ꯭ꯂꯥꯁ 8ꯇꯩ ꯀꯧꯈꯤꯕꯅꯦ ꯑꯩ ꯑꯍꯥꯟꯕꯗ ꯁꯤꯔꯦꯕꯇꯤ ꯀꯧꯔꯝꯃꯦ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯒꯤ ꯃꯃꯥꯒ ꯀꯀꯥꯒ ꯕꯕꯥꯒ ꯃꯣꯏ ꯑꯍꯨꯝ ꯇꯥꯟꯅꯔꯒ ꯑꯩꯒꯤ ꯃꯤꯡꯁꯦ ꯂꯟꯆꯦꯟꯕꯤ ꯃꯩꯇꯩꯗ ꯑꯣꯟꯊꯣꯛꯄꯤꯈꯤꯕꯅꯦ ꯊꯣꯏ ꯍꯥꯏꯁꯨ ꯀꯧꯋꯦꯕꯀꯣ ꯊꯣꯏꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯅ ꯊꯣꯟꯕꯤꯕ ꯌꯨꯝꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯑꯩꯉꯣꯟꯗ ꯆꯦꯊꯣꯏ ꯀꯧꯋꯦ ꯂꯣꯏꯅꯃꯛ ꯑꯟꯖꯨ ꯆꯤꯆꯦꯁꯦ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯦꯅ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯀꯩ ꯂꯝꯗꯅꯣ ꯆꯦꯒꯤ ꯍꯁꯕꯦꯟꯗꯤ ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤꯅꯔꯛꯀꯦ ꯆꯦꯁꯦ ꯁꯛꯁꯦ ꯆꯦ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯆꯦꯒ ꯃꯥꯟꯅꯩ ꯌꯥꯝ ꯃꯥꯟꯅꯩ ꯌꯥꯝꯁꯨ ꯅꯨꯡꯁꯤ ꯆꯦꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯦ ꯀꯅꯥ ꯑꯣꯏꯒꯦ ꯀꯃꯦꯟ ꯁꯣꯏꯗꯅ ꯄꯥꯕꯤꯔꯛꯑꯣ ꯆꯦ ꯉꯥꯏꯖꯔꯝꯒꯦ ꯑꯟꯖꯨ ꯍꯥꯏꯕ꯭ꯔꯥ ꯑꯟꯖꯨ ꯑꯩꯁꯦ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯑꯩ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯑꯩ ꯖꯒꯣꯏ ꯇꯝꯖꯔꯤꯀꯣ ꯖꯒꯣꯏꯗ ꯁꯤ ꯃꯈꯥꯗꯁꯨ ꯑꯩ MA PhD ꯐꯥꯎꯒꯤ ꯂꯦꯚꯦꯜꯗ ꯍꯣꯠꯅꯈꯤꯒꯦꯅ ꯑꯩꯁꯦ ꯇꯧꯔꯤ ꯑꯗꯨꯒ ꯑꯩ ꯆꯍꯤ 26 ꯁꯨꯔꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯑꯩꯒꯤ ꯐꯥꯔꯁꯀꯤ QnA ꯏꯕꯥꯅꯤ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗ ꯌꯦꯡꯉꯣ ꯑꯗ ꯂꯣꯏ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯑꯩꯒ ꯀꯩꯅꯣꯒꯁꯦ ꯆꯍꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯛꯈꯤ ꯆꯦ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯆꯦꯅꯦ ꯑꯗꯨꯅꯅꯦꯕ ꯃꯥꯟꯅꯩꯁꯦꯀꯣ ꯃꯅꯤꯄꯨꯔꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯀꯅꯥ ꯑꯩꯒꯤ ꯄꯥꯝꯒꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯇ ꯍꯥꯏꯔꯒꯗꯤ ꯑꯩ ꯂꯣꯏ ꯄꯥꯝꯃꯦ ꯂꯣꯏ ꯅꯨꯡꯁꯤ ꯂꯣꯏ ꯄꯥꯝꯃꯦ ꯂꯣꯏ ꯌꯦꯡꯉꯤ ꯄꯥꯝꯃꯦ ꯃꯥꯏ ꯇꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯤ ꯕꯤꯅꯤ ꯊꯣꯏꯕꯤ ꯁꯒꯣꯜꯁꯦꯝ ꯆꯦꯒꯤ ꯏꯆꯥ ꯃꯆꯥꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯟꯈꯣꯡꯕꯤ ꯀꯧꯋꯦ ꯃꯅꯣꯔꯟꯖꯟ ꯆꯨꯡꯈꯥꯝ ꯄꯥꯊꯣꯛꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ Mama today going.
ꯄꯥꯊꯣꯛꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯨꯚ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕ ꯂꯣꯏ ꯐꯖꯩ ꯐꯦꯃꯤꯂꯤꯒꯤ ꯀ꯭ꯋꯦꯁꯟ ꯗꯤ ꯅꯠꯇꯦ ꯖꯒꯣꯏꯒꯤꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯦ ꯊꯦꯡꯛ ꯌꯨ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯒꯀꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯑꯅꯧꯕ ꯑꯃ ꯄꯨꯔꯛꯑꯒ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯜ ꯃꯈꯜꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯈꯤꯒꯦ ꯀꯨꯟꯗ꯭ꯔꯥꯛꯄ ꯑꯟꯖꯂꯤꯀꯣ ꯑꯃ ꯆꯦꯅ ꯆꯦꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯑꯍꯥꯟꯕꯗꯀꯣ ꯑꯅꯤꯁꯨꯕꯗ ꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯆꯦꯅ ꯀꯌꯥꯝ ꯅꯨꯡꯁꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯆꯦꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯆꯦꯁꯦ ꯀꯔꯝ ꯇꯧꯒꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯃꯃꯥꯡꯒꯤ ꯅꯠꯇꯕꯀꯣ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯗꯥꯏꯅꯦ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯤꯟꯁꯤꯅꯅꯦ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯆꯥꯁꯦꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯋꯥꯍꯩꯅ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯑꯩ ꯍꯥꯏꯕ ꯍꯩꯇ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯏꯆꯥꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯊꯥꯅꯨꯡꯗ ꯀꯅꯥꯝꯇꯅꯁꯨ ꯁꯦꯠꯄ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯁꯦꯠꯍꯜꯂꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯄꯨꯍꯜꯂꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯂꯥꯞꯅ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯄꯨꯍꯜꯂꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯁꯤꯈ꯭ꯔꯁꯨ ꯌꯥꯔꯦꯕꯀꯣ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯁꯤꯅ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛꯇ ꯍꯤꯡꯉꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤ ꯍꯥꯏꯇꯥꯔꯦ ꯔꯣꯖꯤꯄ꯭ꯔꯤꯌꯥ ꯄꯨꯈ꯭ꯔꯝꯕꯝꯀꯣ ꯆꯦꯗ ꯀꯩꯒꯨꯝꯕ ꯐꯤꯂꯝꯒꯤ ꯍꯤꯔꯣꯏꯟꯒꯤ ꯔꯣꯜ ꯂꯧꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯗꯤ ꯍꯔꯥꯎ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯐꯤꯂꯝꯒꯨꯝꯕꯗ ꯑꯐꯥꯎꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯌꯥꯏꯐꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯒꯦ ꯑꯩꯉꯣꯟꯗ ꯍꯣꯏ ꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯣꯐꯔ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩ ꯀꯝꯄꯜꯁꯔꯤ ꯌꯥꯒꯅꯤꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯦꯔꯣꯏꯟ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯀꯨꯝꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯃꯗꯤ ꯑꯩꯒꯤ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯄꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕ ꯇꯨꯡꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯑꯗꯒꯤꯗꯤ ꯄꯪꯖꯔꯤꯕ ꯑꯉꯥꯡ ꯃꯆꯥꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯗꯅ ꯏꯟꯈꯠꯆꯔꯛꯏꯕ ꯃꯌꯥꯝꯁꯤꯗ ꯃꯦꯁꯦꯖ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯔꯣꯜ ꯑꯃꯗꯤ ꯑꯩ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯦ ꯁꯣꯅꯤꯌꯥ ꯑꯣꯏꯅꯀꯣ ꯂꯥꯟꯅꯗꯤ ꯂꯧꯅꯨ ꯅꯪꯅ ꯅꯪꯒꯤ ꯍꯁꯕꯦꯟꯒꯤ ꯃꯔꯝꯗ ꯂꯣꯠꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯆꯨꯝꯗꯦ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯅ ꯅꯪꯒꯤ ꯍꯁꯕꯦꯟꯗꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯅꯪꯒꯤ ꯍꯁꯕꯦꯟ ꯌꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯁꯨ ꯂꯩꯇꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯗꯥꯏꯚꯣꯔꯁ ꯇꯧꯈ꯭ꯔꯕꯗꯤ ꯃꯥꯜꯂꯦ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗ ꯃꯤꯅꯝꯕ ꯐꯠꯇꯦ ꯅꯪꯒ ꯃꯌꯥꯝꯅ ꯂꯦꯞꯄꯤꯔꯤ ꯅꯨꯡꯁꯤꯕꯤꯔꯤ ꯁꯤꯗ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯇꯁꯦꯡꯅ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝꯅ ꯐꯖꯩꯀꯣ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯝ ꯊꯃꯣꯏꯗꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯒ ꯍꯥꯏꯕꯤꯔꯛꯄꯁꯦꯀோ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯑꯗꯣ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗꯩ ꯑꯗꯨꯝ ꯄꯜꯂ ꯈꯔꯗꯤ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯃꯤ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯣꯅꯦꯀꯣ ꯁꯤꯈ꯭ꯔꯦꯅ ꯈꯟꯕ ꯃꯇꯝꯗ ꯃꯐꯝꯗꯩ ꯀꯣꯊꯣꯛꯑꯒ ꯋꯥꯗꯤ ꯉꯥꯡꯅꯗꯦꯗꯅ ꯑꯗꯨꯒꯤ ꯇꯥꯏꯞꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨꯀꯣ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯀꯣꯊꯣꯛꯇꯅ ꯃꯤꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯁꯨꯝ ꯉꯥꯡꯉꯒ ꯁꯨꯝ ꯂꯩꯔꯒꯗꯤ ꯃꯌꯥꯝꯁꯨ ꯇꯥꯅꯤꯡꯉꯛꯑꯣꯏꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯖꯁꯩꯅꯣ ꯃꯥꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯗꯣꯏꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯣꯠꯁꯦ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯉꯥꯡꯖꯔꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯕꯥꯅꯤ ꯂꯥꯏꯕꯛꯅ ꯇꯤꯟꯅꯔꯝꯗꯕꯅꯤ ꯆꯥꯟꯅꯔꯝꯗꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯕ ꯃꯃꯤꯡ ꯃꯊꯥ ꯂꯩꯗꯅ ꯃꯥꯒꯤ ꯍꯥꯏꯕ ꯂꯝ ꯃꯃꯤꯡ ꯃꯊꯥ ꯑꯝꯇ ꯃꯥꯅ ꯄꯟꯕꯤꯔꯛꯀꯅꯣꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯥ ꯃꯁꯥꯅ ꯍꯥꯏꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯄꯜꯂꯔꯣꯏꯒꯦꯅꯁꯨ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯏꯕꯥꯅꯤ ꯂꯥꯏꯕꯛ ꯇꯤꯟꯅꯔꯝꯗꯕꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯃꯥ ꯆꯥꯅꯕ ꯑꯗꯨꯝ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯖꯅꯤ ꯑꯩꯅ ꯁꯨꯝ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯉꯥꯡꯗꯅ ꯁꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯀꯣꯊꯣꯔꯛꯅꯔꯒꯗꯤ ꯈꯠꯅꯕ ꯆꯩꯅꯕ ꯃꯌꯥम ꯊꯣꯛꯅꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯗꯕꯅꯦ ꯑꯗꯣ ꯉꯁꯤ ꯁꯦꯡꯇꯣꯛꯑꯦꯗꯅ ꯑꯩ ꯃꯌꯥꯝꯗꯁꯨ ꯆꯃꯝꯅꯕ ꯂꯩꯔꯝꯒꯅꯤꯕ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯤꯌꯣ ꯍꯥꯏꯕꯗꯤꯀꯣ ꯑꯩꯒꯤ ꯀꯣꯟꯇꯦꯟꯁꯦ ꯑꯩꯒꯤ ꯗꯥꯟꯁꯀꯤ ꯃꯔꯝ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯈꯔꯗꯤ ꯑꯩ ꯁꯤꯌꯔ ꯇꯧꯋꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯤ ꯑꯃ ꯄꯨꯁꯜꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯤ ꯑꯁꯨꯝ ꯂꯣꯏꯅꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯄꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯨ ꯃꯥꯏ ꯆꯠꯆꯈꯤꯁꯅꯨ ꯑꯩꯁꯨ ꯑꯩꯒꯤ ꯆꯠꯆꯔꯒꯦꯅ ꯈꯟꯕ ꯂꯦꯚꯦꯜꯗꯨ ꯌꯧꯔꯦꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯆꯥꯟꯅꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯦ ꯂꯩꯃꯤꯟꯅꯔꯒ ꯍꯥꯠꯇꯣꯛꯅꯕ ꯁꯤꯟꯅꯕ ꯃꯌꯥꯝ ꯊꯣꯛꯀꯅꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯝꯒꯅꯤꯅ ꯈꯪꯉꯦ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯕꯁꯤꯗꯀꯣ ꯑꯗꯨꯅ ꯋꯥꯈꯜ ꯆꯥꯟꯅꯗ꯭ꯔꯕꯅꯤꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯍꯣꯏ ꯗꯤꯚꯣꯔꯁꯃꯛ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯦ ꯗꯤꯚꯣꯔꯁꯃꯛ ꯑꯗꯨꯝ ꯑꯣꯏꯔꯗꯕꯅꯤꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯂꯝꯕꯤꯁꯤꯗ ꯗꯤꯚꯣꯔꯁꯁꯦꯀꯣ ꯑꯣꯏꯗꯣꯔꯕꯅꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯣꯏꯗꯣꯔꯕꯅꯤ ꯑꯗꯨ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯖꯁꯅꯨ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯃꯥ ꯄꯨꯊꯣꯛꯑꯒꯗꯤ ꯑꯩꯗꯤ ꯉꯥꯡꯖꯔꯔꯣꯏꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯀꯣ ꯂꯥꯏꯐꯁꯤꯗꯆꯪꯉ ꯈꯣꯠꯂꯒ ꯑꯗꯩꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯑꯗꯣ ꯍꯤꯡꯒꯤꯅꯤ ꯃꯥꯒꯤꯗꯃꯛꯇ ꯍꯤꯡꯒꯤꯅꯤꯀꯣ ꯃꯃꯥ ꯑꯃ ꯑꯣꯏꯅꯀꯣ ꯑꯩ ꯊꯧꯅꯥ ꯐꯅ
ꯍꯥꯏꯅ ꯑꯃꯗꯤ ꯑꯩꯅ ꯆꯠꯆꯔꯤꯕ ꯂꯝꯕꯤꯁꯤꯗ ꯆꯠꯂꯒꯀꯣ ꯑꯩ ꯍꯤꯡꯒꯤꯅꯤ ꯑꯗꯨꯒ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯀꯣ ꯑꯗꯨꯒ ꯀꯩꯕ ꯃꯃꯤꯡꯗꯣ ꯁꯣꯅꯤꯌꯥ ꯑꯣꯏꯅꯥꯝꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯩꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯃꯤꯅꯝꯃꯣꯏꯀꯣ ꯀꯝꯄꯜꯁꯔꯤ ꯍꯧꯖꯤꯛ ꯗꯤꯚꯣꯔꯁ ꯂꯥꯛꯀꯗꯣꯏꯅꯦ ꯗꯤꯚꯣꯔꯁ ꯑꯣꯏꯗꯣꯔꯕꯅꯤꯀꯣ ꯀꯝꯄꯜꯁꯔꯤ ꯑꯣꯏꯗꯣꯔꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯑꯩꯅ ꯀꯩꯝ ꯉꯥꯡꯖꯔꯔꯣꯏ ꯑꯗꯨꯗꯤ ꯁꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯍꯣꯏ ꯑꯩꯒꯤ ꯏꯆꯥꯁꯤꯒ ꯃꯌꯥꯝꯅ ꯍꯥꯏꯕꯤꯀꯣ ꯃꯄꯥ ꯃꯆꯥ ꯂꯩꯃꯤꯟꯅꯗꯕ ꯑꯗꯨ ꯇꯧꯗꯕ ꯇꯧꯁꯨ ꯃꯌꯥꯝ ꯍꯥꯏ ꯑꯗꯣ ꯃꯄꯥ ꯂꯩꯈꯤꯗꯕ ꯃꯆꯥ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥ ꯂꯩꯈꯤꯗꯕ ꯃꯆꯥ ꯃꯄꯥ ꯌꯥꯎꯗꯕ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯃꯤ ꯑꯣꯏꯔꯒ ꯑꯆꯧꯕ ꯃꯌꯥꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯥꯅ ꯍꯣꯠꯅꯖꯔꯒ ꯑꯆꯧꯕ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯑꯩꯅ ꯆꯞ ꯆꯥꯕ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯃꯗꯤ ꯑꯩꯅ ꯑꯣꯏꯍꯟꯒꯅꯤꯕ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯐꯥꯎꯗ ꯑꯩ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯔꯤꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯀꯣꯊꯣꯛꯅꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯀꯅꯣꯕꯀꯣ ꯑꯩ ꯀꯣꯊꯣꯛꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯁꯤ ꯀꯣꯊꯣꯛꯅꯕꯁꯦ ꯍꯥꯏꯕꯤꯔꯛꯀꯅꯣꯅ ꯍꯥꯏꯖꯅꯤꯡꯉꯦ ꯃꯈꯥ ꯇꯥꯕꯗꯀꯣ ꯑꯗꯨꯒ ꯃꯈꯥ ꯂꯧꯊꯔꯁꯦ ꯊꯦꯡꯛ ꯌꯨ ꯌꯥꯏꯀꯣ ꯃꯤꯁ ꯃꯥꯁꯤꯃꯥꯀꯣ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯐꯖꯕ ꯃꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯑꯣ ꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯟꯁꯥꯡꯁꯦ ꯊꯔꯣꯏ ꯊꯣꯡꯕ ꯊꯔꯣꯏꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯦꯟꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯩ ꯈꯪꯗꯦ ꯂꯣꯏ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯆꯥꯔꯒꯦ ꯆꯍꯤꯜ ꯂꯧꯔꯣꯀꯣ ꯆꯦ ꯀꯥꯏꯗꯩꯅꯣ ꯆꯦꯁꯦ ꯌꯨꯝ ꯄꯥꯜꯂꯕꯣ ꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯁꯦ ꯒ꯭ꯔꯤꯟꯅꯦ ꯑꯗꯨꯒ ꯑꯩ ꯈꯨꯔꯥꯏ ꯍꯧꯒꯠꯁꯤꯡꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯅꯣꯠ ꯇꯧꯁꯜꯂꯛꯑꯣꯀꯣ ꯅꯣꯏ ꯑꯗꯨꯝ ꯍꯪꯂꯛꯑꯦ ꯑꯩꯉꯣꯟꯗ ꯏꯟꯁꯇꯥꯗꯁꯨꯅꯦ ꯑꯗꯨꯒ ꯀꯩꯕ ꯌꯨꯝ ꯄꯥꯜꯂꯕ ꯍꯥꯏꯁꯦ ꯍꯣꯏ ꯄꯥꯜꯂꯝꯃꯦ ꯍꯥꯏꯁꯦ ꯃꯤꯅꯗꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯁꯤꯗꯅꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯑꯣꯏꯅ ꯈꯟꯕꯤꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯈꯟꯕꯤꯒꯅꯨ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯔ ꯂꯩꯈ꯭ꯔꯕ ꯅꯪ ꯁꯤ ꯇꯧꯋꯅ ꯏꯔ ꯂꯩꯈ꯭ꯔꯕꯅꯤ ꯀꯅꯥꯝꯇꯅ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯅꯥ ꯅꯨꯄꯤ ꯑꯃꯠꯇꯅ ꯄꯥꯝꯃꯣꯏꯕꯀꯣ ꯀꯅꯥꯝꯇꯅ ꯄꯥꯝꯕ ꯃꯑꯣꯡ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯈꯥꯡꯉꯒ ꯂꯩꯖꯩꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨꯅꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯁꯦ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯁꯤꯅꯁꯦ ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯑꯩ ꯑꯝꯇꯪꯗꯤꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯀꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯦꯕ ꯑꯩꯒꯤ ꯑꯁꯥꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯅꯦ ꯑꯩꯒꯤ ꯌꯨꯝ ꯄꯥꯟꯕꯩ ꯃꯔꯝ ꯑꯃꯒꯤ ꯃꯔꯝꯁꯦ ꯀꯌꯥ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯁꯨꯝ ꯅꯩꯅꯔꯒꯨꯝꯁꯦꯕꯀꯣ ꯑꯩ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯩ ꯃꯩꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯑꯋꯥꯡꯕ ꯊꯥꯛꯇ ꯎꯠꯄ ꯄꯥꯝꯃꯦꯕꯀꯣ ꯎꯠꯈꯤꯅꯤꯕ ꯑꯩ PhD ꯐꯥꯎꯕ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯎꯠꯈꯤꯅꯤꯕꯀோ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯦꯕ ꯁꯤꯒꯨꯝꯕꯒꯤ ꯂꯝꯁꯤꯗ ꯑꯩ ꯍꯣꯠꯅꯖꯔꯒ ꯑꯩ ꯑꯝꯇꯪꯗꯤ ꯎꯠꯀꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯖꯒꯣꯏ ꯁꯥꯕꯤ ꯍꯥꯏꯔꯒ ꯎꯁꯤꯠꯇꯕ ꯑꯃ ꯃꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯁꯤ ꯑꯝꯇꯪꯗꯤ ꯁꯦꯡꯗꯣꯛꯀꯦ ꯎꯠꯀꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯦꯕꯀꯣ ꯃꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯁꯤꯗꯀꯣ ꯇꯧꯐꯝꯁꯨ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯑꯩꯅꯀꯣ ꯇꯧ ꯍꯥꯏꯅ ꯑꯩꯅ ꯐꯣꯔꯁ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯐꯝꯁꯨ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯔꯝ ꯂꯩꯗꯅ ꯌꯨꯝ ꯄꯥꯟꯕ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒꯤ ꯃꯔꯝꯁꯦ ꯑꯩꯉꯣꯟꯗ ꯀꯌꯥ ꯆꯪꯉꯔꯣই ꯁꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗꯀꯣ ꯃꯌꯥꯝ ꯐꯦꯃꯤꯂꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯃꯁꯥꯅ ꯄꯜꯂꯛꯑꯅꯣ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯄꯜꯂꯔꯣꯏ ꯃꯥꯒꯤꯁꯨ ꯑꯅꯤꯡꯕ ꯄꯥꯝꯕ ꯂꯩꯖꯔꯝꯒꯅꯤ ꯋꯥꯈꯜꯅ ꯆꯥꯟꯅꯗꯕꯅ ꯏꯕꯥꯅꯤꯗꯣ ꯍꯧꯖꯤꯛ ꯗꯤꯚꯣꯔꯁꯇ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨꯀꯣ ꯑꯗꯨ ꯁꯤꯒꯤ ꯃꯔꯝꯁꯤꯗ ꯑꯗꯨꯝ ꯍꯪꯉꯒ ꯅꯩꯅꯔꯒꯨꯝꯁꯦꯕꯀꯣ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯁꯣꯏꯕꯝ ꯁꯔꯤꯇꯥꯀꯣ ꯆꯦꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯀꯂꯔꯒ ꯐꯦꯚꯣꯔꯥꯏꯠ ꯏꯟꯗꯤꯌꯟ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯏꯟꯗꯤꯌꯟ ꯑꯦꯛꯇ꯭ꯔꯦꯁ ꯍꯥꯏꯔꯒꯗꯤ ꯅꯣꯔꯥ ꯑꯗꯨꯒ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡ ꯍꯥꯏꯕ꯭ꯔꯥ ꯀꯂꯔ green light green ꯑꯔꯤꯌꯥꯟ ꯑꯣꯐꯤꯁꯤꯌꯦꯜ ꯆꯦ ꯂꯟꯆꯦꯟꯕꯤ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯃꯆꯥꯁꯦ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯣ ꯃꯆꯥꯒꯤ ꯕꯕꯥꯒ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯅꯒꯦ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯥ ꯆꯦꯅ QnA ꯇꯧꯔꯁꯦ ꯍꯥꯏꯕꯒꯤ ꯍꯪꯖꯔꯛꯄꯅꯤ ꯆꯦ ꯌꯥꯝ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯔꯒꯗꯤ ꯈꯪꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯑꯣꯏꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯆꯦꯒꯤ ꯂꯥꯏꯐ ꯁ꯭ꯇꯣꯔꯤꯗꯣ ꯈꯪꯖꯅꯤꯡꯉꯦ ꯑꯔꯤꯌꯥꯟ ꯑꯣꯐꯤꯁꯤꯌꯦꯜ ꯀꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯦ ꯉꯁꯥꯏꯗꯩ ꯍꯥꯏꯔ ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯅꯦꯕꯀꯣ ꯃꯥꯁꯦ ꯁꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤ ꯅꯣꯏ ꯍꯥꯏꯗꯣꯏꯁꯦ ꯑꯩ ꯋꯥꯔꯤꯁꯦ ꯍꯧꯕꯗ ꯂꯣꯏꯐꯥꯎ ꯂꯤꯔꯒ ꯁꯤꯗꯩꯁꯤꯗ ꯇꯧꯗꯅ ꯑꯩ ꯇꯧꯔ ꯂꯩꯔꯒꯁꯨ ꯅꯣꯏꯁꯦ ꯇꯥꯅꯤꯡꯗꯦ ꯃꯥ ꯀꯩ QnA ꯇꯧꯖ ꯁꯥꯏꯅꯣ ꯑꯗꯨ ꯇꯧꯖ ꯁꯥꯏꯅꯣ ꯍꯥꯏꯗꯣꯔꯤꯕꯅꯦꯕ ꯑꯩꯉꯣꯟꯗ ꯑꯩ ꯈꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯑꯣꯏꯔꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯐꯇ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯂꯕꯅꯦꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯔ ꯆꯠꯂꯕꯅꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯅꯨꯡꯗ ꯑꯃ ꯂꯩꯖꯔꯤꯅꯦꯕ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯋꯥꯔꯤꯗꯨꯅꯦꯕ ꯅꯣꯏꯅ ꯈꯪꯅꯤꯡꯉꯤꯁꯦ ꯑꯗꯣ ꯇꯧꯕꯁꯦ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯣꯏ ꯃꯄꯥꯒ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯕꯒꯤ ꯑꯋꯥꯠꯄ ꯑꯩꯅ ꯑꯩ ꯏꯆꯥꯁꯦ ꯂꯩꯍꯜꯂꯣꯏꯕꯀꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯄꯨꯝꯅꯃꯛ ꯑꯣꯏꯔꯒ ꯑꯩꯅ ꯏꯆꯥꯁꯦ ꯌꯣꯛꯀꯅꯦꯕꯀꯣ ꯑꯩ ꯉꯝꯅꯕ ꯌꯣꯛꯀꯅꯤꯕ ꯑꯗꯨꯗꯨꯒ ꯑꯩ ꯃꯃꯥꯡꯗ ꯁꯨꯝ ꯍꯥꯏꯈ꯭ꯔꯦ ꯅꯪ ꯑꯩ QnAꯁꯦ ꯌꯦꯡꯉꯗꯤ ꯑꯗꯨꯝ ꯇꯥꯔꯣ ꯑꯩ ꯍꯥꯏꯕ ꯍꯩꯇ꯭ꯔꯦꯕ ꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯝꯕ ꯈꯣꯠꯂꯝꯕꯩ ꯃꯐꯝꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏ ꯐꯥꯔꯁ QnAꯗ ꯑꯩꯅ ꯂꯝꯗꯣ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯣ ꯈꯪꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯑꯗꯨꯗꯩꯗꯨꯗ QnAꯗꯨꯗ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯥ ꯃꯁꯥꯅꯅꯦ ꯚꯤꯗꯤꯑꯣꯗ ꯃꯥꯏ ꯃꯃꯤꯡ ꯍꯥꯞꯄꯤꯔꯛꯀꯅꯣ ꯑꯗꯩꯗꯤ ꯂꯝ ꯄꯟꯕꯤꯔꯛꯀꯅꯣ ꯑꯗꯒꯤ ꯀꯩꯀꯩ ꯑꯝꯇ ꯃꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯝꯇ ꯄꯟꯕꯤꯔꯛꯑꯅꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯄꯟꯗꯕꯅꯦꯕ ꯃꯥꯅ ꯍꯥꯏꯖꯔꯛꯄꯒꯤ ꯑꯣꯀꯦ ꯁꯖꯤꯇꯥ ꯁꯥꯍꯅꯤꯀꯣ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦꯒꯤ ꯀ꯭ꯔꯤꯌꯣꯜ ꯌꯦꯡꯖꯩ ꯂꯣꯏꯅ ꯁꯛꯆꯩ ꯊꯦꯡꯛ ꯌꯨ ꯑꯕꯦ ꯁꯔꯥꯡꯆꯥ ꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯆꯥꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯍꯟꯗꯛ ꯆꯍꯤ 3 ꯍꯥꯏꯔꯛꯏꯅꯦ ꯃꯦ 14 ꯍꯟꯗꯛ ꯀꯃꯤꯡ ꯃꯦꯁꯤꯗ 3 ꯐꯥꯗꯣꯏꯅꯦ ꯅꯨꯡꯁꯤꯕꯅ
Tanu ki age na hai je ba. Je na jagoi sa bada mama baba na support adum tau bibro. Je ani ki jagoi yeng bayam nungai kuin nai khoi myam ki seba to pa ngamba oir sanu idarage. Ai so oi na oi zage si ka meza lu shi ado kan tawe support tawe mama baba na full support ne tapi ngai dei support ne hoji po dum support oi Mama baba na support tau to na mi. Konsam sa lu na hangi ba. Sik na chali ba pam jari ba line do. Kadai fa ba yo ra ga di kenja ba na traga mai pak sere hai na khan gan. ai ngasai hagen mang to ko aina aigi meeting pi amagi oi ba ai gi leijare ba tradition gi dance ko leiri ba mayam se international gi thak tai pukat pa me ba tasina adugi matam do yor ga di aigi na ona jari ba pandam se phangne ai na logani ba Lingthoi moirang them. Je gi no pa han da yang ngau zai. Je hoi gi video loina yeng zai nungai loina makha ta na nungai ba myam thalak pa ngam oi view che. Oi darage. jingle ba ko bane Silky luang ka. Je gi no pa han ama lai ba do jai kya no. wa jai 2019 Je nu pi ka koi bro du je jingle bi su yam da ngau jai. khang di ma sa da Silky luang. Thank you. hoji de koi hai ngam de koi de na tra khang de Ori moirang them. Ising ngau thake. ni so ai ra Kanao kang ngai ko ko pin ra woi sim. Je na phai pam ja bai jang se kai no. yen ga tharoi ga Je gi jagoi loi ma phajai je na art lam bi da karam na khum da rakno thai bi so hai bi ramu je na pam ja vector so hai bi ramu matung tar pa je gi jagoi phajai ba myam thak bi o 6 stars ai pam sa actor so in pa men do ga ai nei jagoi sa kong dar pa sia ai dum ai jacket ni ma kai su dei dum tawr e ga la ba ni dum kong dar e dum hai bi ya dei dum ko adu ga mai taw ga dei di e thang sumai da jagoi mai taw ga di ta ma pha ba lai ni ko ni taw ga khoi gi da ni khak lai ba ko hung nei ba mai ni taw ga si da se ka da mi dum pusan bi re adai da se ka da mi sa tam me du go ju dun tam shi Anjina hai jina je jingle bi do boyfriend lai bro hai laite I'm happily single Mata ki ni thau ja ko je na choreograph to album yaw khabra yaw gre lai hai ni grab to ga ai na grab to ba sa ai si ba taw da na adagi di ni jage adagi sum a si ani taw kre du mai na nei moirang them baby ko je nang se am luk shi se kai no chang bai ra Thank you girl Songgi husband video da yaw han bi ro ko ai ga husband ja video da su yaw ra ro chi gi ni yaw ra ro ba ko ma ga ga sa divorce oi re ba ko du mai na lai ne hoji se du yaw ra ro ado ai gi lai bak sa ka ai na pa ma oi ba na te ba ko mayam na su yamna phatana su ubi ga no bai ngonda ko ai na yam pam na oi ba lambi na te ba so ai gi just tamam ba du na oi di ne ba ko du na mayam su ne ai gi lai bak si ta da na ba section bio ai no pa koi ba matam da no pa khang na ba matam da ima ipa na ya ba no pa na sa matik char matam na mayum pa lo ado ai na ngang oi yum pa lo ba ge so wa ba da sa ji ta ri ni ko au nam na sa matik char ba matam da nang yum pa lo ko noi se amai hainingi ai na ko ai ngona thoi ba da sa se thok na ba no pi ma cha sing dai ni pam cha sing da su na sa do matik khana char ba matam da thabak tor ba na matik char ba like shu tam ba in chi na ma pung phar matam na pi thiu pa hai ba te nu pi hai ba ai ni ma cha cha manana tor ga di loi mak phare mane loi phadoi ne adu na heng thabak tomina dar ga di no heng wakal losing budi hai ba se thokle da na ko like shu hai ba hai ba se tabu thokle wakal losing thabak ingang to ba hai ba se tabu wakal chak thok na khale mai tore da na adu na ai gi lai se ta da na ba noi su phasap sana wakal khala ga chat no ba ko se ai ni Anjita mutum ko jelan jin bi je ga pi na bro se ai na na ko ai na ko ro mo jahi tare manga le kanda ai 2016 na mai 20 ni da na 20 21 22 23 24 26 ai na jahi daruk me mo da halise na jahi daruk le kan ma ko go chau ma ne ai lai na se ko de ne ba ni sa ma le wa ai la je bi thang ro ra jing le bi thang ro ngan thoi reng ba dance ta ko yeng bayam nungai yam ki sai ma kha dan tom to ba ga moi bi oi sa ge akoi hojik na yum nyam kan sa bi ne akoi nau ba ngai na kai kai kha da ho ma kai kai to ba du di ma khon je khra dum ka ta ni yam ta bi ro ngai be ngai ta mi na ri ko ni jam kan na no ho da sa kan na ga ke mang le bi mo yam ja kwa ji thik ta no ngai ge to ga na koi san ji ta ga ko loi de lai to ya ngai ji gi no ba ga kai lai mi na bi ro du kai ba to ge hai bi ro kai thabak to ge ma gi maram da ma nang ta hai ra no hai ba khang ba adu da ne ba khang de sum kai hai de noi su khang dre do ni pa khang nge ado aina adum ma gi mari le na wa su soi sum paning dre ba mi du bu sum ko to sum ngang lai ga dra ba ai ngang ning dre ba kham ra ta sing na do ai gi irai bak se smai na thina tam me adu na mayam su thina tam da na ba lai bak thina tam da na ba lai lai su hei da na wakal lo sing budi lo sing ko thok ta na nang ai ngon da si hai re ba sa nga wai rang ga ni nu pi ma cha soi rang ga ni adu na nang su wakal lo sing pha na yan ta na pe na tan sa la ba matung da hai ta ne thabak ma pung pha na to ra ba hai ra ba matung da na yung pa lo ba hanga ba adu ai ngon da gi para oi ra ga no su du mai na oi ba ko ai budi ai na oi ning da na oi ba na te ba ai na hujik lai ai na lai ning da na lai ba na te ba kham ra ai su awa ba kaya ma lo chan la ga wa da ba sa ra ga lai ni ne ba ai su kham ra ai gi su
ꯌꯥꯝ ꯂꯩꯔꯤꯅꯦꯕ ꯃꯅꯨꯡꯗꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯂꯣꯠꯁꯜꯂꯒ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦꯀꯣ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯅ ꯆꯠꯂꯝꯕ ꯂꯝꯕꯤꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯆꯪꯁꯤꯜꯂꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯏꯔꯨꯔꯦ ꯍꯥꯏꯗꯅ ꯑꯩ ꯀꯞꯄꯒ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯕꯗꯣ ꯍꯥꯟꯅ ꯁꯤꯔꯝꯃꯅꯤ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯊꯧꯅꯥꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯍꯥꯞꯄꯤꯅꯦꯕ ꯑꯩꯉꯣꯟꯗ ꯃꯥ ꯂꯩꯕꯩꯁꯨ ꯑꯩ ꯍꯤꯡꯉꯤꯅꯦꯕꯀꯣ ꯃꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯀꯩꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯔꯣꯏꯕ ꯑꯗꯨꯅ ꯃꯥ ꯂꯩꯔꯝꯕꯩꯁꯨ ꯍꯤꯡꯉꯤꯅꯤ ꯑꯗꯨꯒ ꯊꯧꯅꯥꯁꯦ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯅꯕ ꯆꯠꯆꯜꯂꯒ ꯑꯩ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯩꯅ ꯆꯠꯆꯔꯤꯕ ꯂꯝꯕꯤꯁꯨ ꯊꯥꯡꯒꯠꯂꯝꯒꯦ ꯍꯥꯏꯁꯨ ꯈꯜꯂꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯑꯐꯕ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯃꯝꯒꯦ ꯆꯞ ꯆꯥꯕ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯒꯦ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯑꯁꯥꯅꯦꯀꯣ ꯑꯁꯨꯃꯥꯏꯅ ꯍꯤꯡꯉꯤꯅꯦꯕ ꯑꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯁꯤꯗ ꯍꯁꯕꯦꯟ ꯑꯗꯨ ꯑꯗꯥꯁꯦ ꯁꯞꯄ ꯆꯦꯒꯤ ꯏꯅꯥꯎꯄꯥꯅꯤꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯃꯤꯡꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯏꯅꯥꯎꯄꯥ ꯑꯍꯟꯁꯤꯅ ꯆꯤꯡꯂꯦꯝꯕ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯁꯦ BA ꯍꯣꯏ ꯑꯗꯨ ꯇꯝꯕ ꯍꯧꯔꯤꯅꯦ BA ꯐꯥꯔꯁ ꯁꯦꯝ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯃꯥꯅꯦ. ꯇꯝꯕ ꯍꯧꯒꯠꯂꯤꯅꯦ ꯑꯗꯨꯒ ꯏꯅꯥꯎꯄꯥꯁꯤꯅ ꯀ꯭ꯂꯥꯁ 9 10 ꯊꯥꯗꯣꯏꯅꯦ ꯌꯥꯏꯈꯣꯝꯕ ꯀꯧꯋꯦ ꯌꯥꯏꯈꯣꯝꯕ ꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯞꯅꯤꯡꯉꯤꯔꯣ ꯀꯞꯅꯤꯡꯗꯦꯗ ꯑꯩꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯑꯗꯨꯕꯨ ꯌꯥꯏꯁꯦ ꯀꯞꯄ ꯌꯥꯗꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯃꯤꯑꯣꯏꯕꯁꯦ ꯋꯥꯗꯣꯏꯅꯣ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯅꯣꯡ ꯅꯣꯛꯇꯅ ꯍꯤꯡꯒꯗꯕ ꯃꯥꯅꯦ ꯊꯥꯏꯅꯒꯤ ꯃꯇꯝꯗꯣ ꯑꯣꯏꯔꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯤꯅꯦ ꯑꯃ ꯈꯜꯂꯤ ꯂꯣꯏ ꯁꯤꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯑꯦ ꯑꯗꯩꯗꯤ ꯄꯨꯟꯁꯤꯁꯦ ꯍꯧꯈ꯭ꯔꯕ ꯃꯌꯥꯝ ꯀꯣꯊꯣꯛꯇꯅ ꯋꯥꯅ ꯍꯤꯡꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯇꯥꯛꯏ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯍꯤꯡꯉꯤꯅꯦꯕ ꯃꯨꯠꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯑꯩ ꯑꯣꯏꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯨꯠꯁꯦ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯗꯦ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯍꯤꯡꯒꯗꯕꯅꯦ ꯋꯥꯈꯜꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯅ ꯑꯗꯨꯝ ꯃꯃꯥꯡ ꯀꯣꯏꯁꯟꯗ ꯁꯤꯔꯒ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯍꯤꯡꯉꯤꯉꯩ ꯃꯇꯦꯛ ꯈꯔꯁꯦ ꯑꯩꯁꯨ ꯁꯤꯌꯣꯅ ꯇꯝꯃꯗꯤ ꯍꯥꯟꯅ ꯁꯤꯈꯤꯕ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯤꯡꯉꯣꯅ ꯇꯝꯕꯒꯤ ꯑꯩꯁꯨ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯑꯩꯁꯦ ꯑꯩꯁꯦ ꯉꯟꯅ ꯀꯣꯏꯁꯟ ꯈꯨꯝꯁꯤꯀꯣ ꯏꯁꯥ ꯀꯣꯏꯁꯟ ꯍꯪꯉꯛꯑꯅꯤ ꯑꯗꯨ ꯏꯕꯥꯅꯤꯅ ꯈꯨꯝꯗꯣꯏꯅꯦ ꯍꯧꯖꯤꯛ ꯂꯝꯆꯦꯟꯕꯤ ꯍꯥꯏꯕ ꯂꯝꯆꯦꯟꯕꯤ ꯅꯪꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯅꯪꯁꯦ ꯐꯤꯂꯝꯁꯨ ꯀꯨꯝꯕ꯭ꯔꯣ ꯐꯤꯂꯝ ꯀꯨꯝꯕ꯭ꯔꯥ ꯍꯥꯏꯗꯤꯀꯣ ꯐꯤꯂꯝꯗ ꯅꯪꯒꯤ ꯁꯛ ꯃꯥꯟꯅꯕ ꯌꯥꯎꯋꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯣ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯅꯦ ꯑꯩꯅ ꯑꯍꯟꯅꯦ ꯏꯅꯥꯎꯄꯤ ꯑꯃꯒ ꯑꯗꯨꯒ ꯏꯅꯥꯎꯄꯥ ꯑꯅꯤ ꯍꯣꯏ ꯑꯩ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯈꯔ ꯌꯥꯎꯕꯅꯦ ꯖꯦꯔꯤ ꯑꯃꯨꯛꯀꯣ ꯆꯦꯒꯤ ꯗꯥꯟꯁ ꯇꯝꯐꯝꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯆꯦꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯌꯣ ꯑꯩꯒꯤ ꯗꯥꯟꯁ ꯇꯝꯐꯝꯁꯦ ꯀꯩꯅꯣꯗ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯒꯠꯂꯤꯕꯁꯦ ꯁ꯭ꯇꯨꯗꯤꯑꯣ ꯁꯥꯔꯦꯕꯀꯣ ꯑꯁꯤꯗ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯏꯟꯁꯇꯥꯗ ꯇꯦꯛꯁ ꯇꯧꯔꯛꯑꯣ ꯑꯩꯉꯣꯟꯗ ꯕꯤꯌꯥꯟ ꯔꯝꯗꯥꯀꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯆꯦꯆꯦꯒ ꯃꯆꯦ ꯃꯇꯝꯒꯨꯝꯕꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯆꯦꯁꯤ ꯍꯧꯖꯤꯛꯀꯥꯟ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯊꯔꯤꯕ ꯂꯝꯕꯤꯁꯦ ꯑꯩ ꯀꯣꯏꯁꯟ ꯈꯨꯝꯕꯤꯁꯦ ꯇꯥꯃꯣ ꯃꯥꯅ ꯆꯠꯊꯔꯤꯕ ꯀꯣꯏꯁꯟ ꯆꯠꯊꯔꯤꯕ ꯑꯩꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯃꯈꯥ ꯄꯤꯔ ꯌꯦꯡꯗꯣ ꯅꯣꯛꯁꯜꯂ ꯌꯦꯡꯉꯣ ꯀꯩꯅꯣ ꯅꯣ ꯃꯈꯥ ꯆꯠꯊꯖꯔꯤ ꯑꯗꯨꯒ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯑꯩ ꯍꯣꯠꯅꯔꯤ ꯑꯗꯨꯅꯦ ꯑꯩ ꯁꯤ ꯍꯣꯠꯅꯔꯤ ꯑꯗꯨ ꯏꯆꯥ ꯍꯣꯠꯅꯔꯤ ꯑꯗꯨ ꯍꯣꯠꯅꯔꯤ ꯑꯗꯒꯤ ꯀꯩꯀꯩ ꯃꯈꯥꯗꯤ ꯂꯣꯏꯔꯕꯅꯦ ꯑꯗꯨ ꯈꯛꯇꯅꯦ ꯌꯥꯝ ꯁꯥꯡꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯪꯒꯤ ꯕꯣꯔꯗꯒꯤ ꯂꯥꯡꯂꯦꯟ ꯁꯂꯥꯝ ꯆꯦꯅ ꯌꯨꯝ ꯄꯥꯟꯂꯤꯗꯣ ꯀꯩ ꯂꯝꯗꯣ ꯑꯗꯨꯒ ꯆꯦꯅ ꯀꯩꯗꯩꯅꯣ ꯍꯥꯏꯕꯤꯌꯣ ꯑꯩꯅ ꯈꯨꯔꯥꯏꯍꯣꯡꯒꯩꯗꯩꯅꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯃꯐꯝꯗꯣ ꯑꯩꯒꯤ ꯐꯥꯔꯁ QnAꯗ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯟꯖꯂꯤ ꯐꯤꯖꯝ ꯆꯅꯨꯀꯣ ꯃꯌꯨꯝꯗ ꯂꯩ ꯅꯝꯕꯔ 1ꯗ ꯆꯦꯒꯤ ꯑꯄꯥꯝꯕ ꯃꯆꯨ ꯆꯦꯒꯤ ꯄꯥꯝꯖꯕ ꯏꯟꯖꯥꯡ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯑꯩꯒꯤ ꯄꯥꯝꯖꯕ ꯏꯟꯖꯥꯡ ꯊꯔꯣꯏꯒ ꯌꯦꯟꯒ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯂꯣꯏꯅꯃꯛ ꯄꯥꯝꯃꯦ ꯌꯥꯏ ꯃꯆꯥ ꯏꯆꯥꯗꯤ ꯂꯩꯔꯦ ꯃꯄꯥ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯏꯆꯥꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯝꯇ ꯃꯄꯥ ꯃꯁꯛꯁꯦ ꯍꯣꯏ ꯑꯩꯁꯨ ꯃꯥꯅ ꯃꯁꯛꯁꯦ ꯉꯁꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯝꯇ ꯍꯥꯏꯔꯛꯑꯅꯨ ꯀꯩꯝꯇ ꯄꯜꯂꯛꯑꯅꯨ ꯍꯥꯏꯕꯒꯤ ꯏꯕꯥꯅꯤ ꯍꯥꯏꯅꯈꯤꯕ ꯂꯩꯔꯦꯕꯀꯣ ꯄꯜꯂꯛꯑꯅꯨ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯄꯜꯂꯛꯑꯣꯏ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯕ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯃꯥꯁꯦ ꯄꯜꯂꯔꯣꯏ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯌꯥꯏꯕ ꯃꯥ ꯅꯥꯎꯕꯤ ꯃꯉꯥꯀꯣ ꯆꯦꯅ ꯄꯥꯝꯖꯕ ꯅꯨꯄꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯀꯩꯅꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯑꯟꯗꯔꯁꯇꯦꯟ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯕꯀꯣ ꯑꯗꯒꯤꯗꯤ ꯃꯊꯣꯡ ꯐꯥꯔꯁꯇ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯄꯣꯏꯟꯇꯅꯦ ꯈꯪꯕ꯭ꯔꯥ ꯃꯁꯥꯅ ꯉꯥꯡꯈꯤꯕ ꯋꯥꯁꯦ ꯉꯥꯛꯄ ꯉꯝꯕꯁꯦ ꯁꯤ ꯑꯩꯅ ꯅꯨꯄꯥꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯒꯨꯟꯅꯦꯕ ꯃꯁꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯁꯦ ꯖꯁ ꯑꯩ ꯁꯤꯗ ꯂꯥꯛꯀꯅꯤ ꯑꯩ ꯁꯤꯗ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯗꯨꯝ ꯆꯥꯛ ꯆꯥꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯛꯖꯥꯝꯄꯜꯅꯤꯀോ ꯍꯥꯏꯁꯦ ꯁꯤ ꯈꯛꯇꯅ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯄꯥꯝꯃꯦ ꯌꯥꯝꯅꯀꯣ ꯅꯨꯄꯥ ꯊꯣꯛꯄ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏ ꯊꯃꯣꯏ ꯁꯦꯡꯕꯁꯤꯗꯤ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯪꯁꯨ ꯑꯗꯨꯝ ꯄꯥꯝꯃꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯕ ꯉꯥꯏꯔꯤꯌꯦ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯒꯤꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄꯁꯤꯗꯤ ꯌꯥꯝ ꯊꯤ ꯄꯥꯝꯃꯦ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯒꯤꯗꯤ ꯃꯤ ꯑꯃꯒꯤ ꯃꯒꯨꯟꯁꯦ ꯃꯤ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯑꯃꯗꯤ ꯑꯗꯨ ꯄꯥꯝꯃꯦ ꯃꯤ ꯑꯃꯁꯦ ꯀꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯂꯛꯁꯃꯤ ꯐꯥꯏꯅꯦꯜ ꯃꯤ ꯑꯃ ꯍꯥꯏꯕꯗꯤ ꯆꯦ ꯅꯣꯏ ꯌꯨꯝꯗꯣ ꯃꯤꯅꯨꯡꯁꯤ ꯂꯩꯕꯗꯣ ꯁꯥꯕ ꯂꯣꯏꯔꯕꯣ ꯍꯣꯡꯖꯤꯟꯗꯕꯣ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯁꯥꯕꯇꯪ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯅꯝꯕꯅ ꯑꯃꯇꯪ ꯍꯩꯗꯧ ꯉꯥꯏꯔꯦ ꯍꯣꯡꯗꯤ ꯍꯣꯡꯖꯤꯟꯗ꯭ꯔꯤꯕꯀꯣ ꯋꯥꯜ ꯈꯥꯒꯠꯂꯒ ꯋꯥꯜ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯛꯂꯥꯡꯁꯦ ꯈꯥꯒꯠꯂꯦꯗꯅ ꯑꯗꯨꯗꯨꯒ ꯍꯣꯡꯖꯤꯜꯂꯅꯤ ꯂꯣꯏꯔꯦ ꯑꯁꯣꯝꯗ ꯑꯃ ꯅꯪ ꯍꯩꯗꯧ ꯋꯥꯠꯂꯦ ꯊꯣꯏꯕꯤꯗꯨꯒꯀꯣ ꯆꯤꯆꯦ ꯏꯇꯩꯗꯣ ꯃꯁꯛ ꯈꯪꯅꯤꯡꯉꯦ 이때 ꯍꯣꯏ ꯅꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯌꯥꯝꯁꯨ ꯈꯪꯅꯤꯡꯉꯝꯒꯅꯤꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯃꯥ ꯃꯁꯥꯅꯅꯦ ꯑꯗꯨꯝ ꯍꯟꯖꯟꯖꯟ ꯍꯥꯏꯔꯤꯀꯣ ꯁꯤꯁꯨ ꯃꯥ ꯃꯁꯥꯅꯅꯦ ꯈꯪꯍꯟꯕꯤꯔꯛꯑꯅꯨ ꯍꯥꯏꯕꯤꯔꯛꯑꯅꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯕꯤꯟꯗ꯭ꯌꯥ ꯊꯧꯗꯥꯝꯀꯣ
ꯆꯦꯒꯤ ꯆꯥꯒ ꯆꯦꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯨꯝ ꯑꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨꯀꯣ ꯑꯣꯏꯖꯒꯦ ꯁꯣꯏꯗꯅ ꯑꯣꯏꯖꯒꯦ ꯃꯆꯥ ꯇꯝꯐꯥ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯠꯐꯝꯀꯣ ꯑꯣꯏꯖꯒꯦ ꯆꯦꯁꯦ ꯄꯤ ꯀꯥꯟꯗꯒꯤ ꯖꯒꯣꯏ ꯁꯥꯕꯁꯦ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯑꯗꯨꯒ ꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯦꯁꯦ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯦ ꯇꯧꯔꯣ ꯑꯗꯨꯒ ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦ ꯍꯦꯛ ꯇꯧꯔꯛꯄꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯐꯖꯩ ꯑꯗꯨ ꯆꯦꯁꯦ ꯍꯌꯦꯡ ꯐꯥꯎ ꯖꯒꯣꯏꯒꯤ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯀꯦ ꯈꯟꯕꯤꯕ꯭ꯔꯥ ꯑꯩ ꯆꯠꯀꯅꯤ ꯖꯒꯣꯏꯒꯤꯗ ꯑꯩ PhD ꯐꯥꯎꯗꯩ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯕ ꯌꯥꯕ ꯂꯦꯚꯦꯜꯗꯨꯒ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩ ꯄꯥꯝꯃꯦ ꯑꯗꯣ ꯁꯤꯃꯨꯛ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯍꯤ 1 ꯃꯈꯥꯏ ꯍꯥꯏꯁꯦ ꯁ꯭ꯋꯥꯏꯗꯩ ꯑꯗꯨꯝ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯔꯛꯑꯦ ꯍꯥꯏꯌꯦ ꯃꯣꯏꯔꯥꯡ ꯊꯦꯝ ꯁꯟꯗꯅꯀꯣ ꯆꯦꯂꯟ ꯆꯦꯟꯕꯤ ꯀꯅꯥꯗ ꯏꯁꯩ ꯇꯝꯃꯛꯀꯦ ꯕꯤꯁꯥꯔꯠ ꯂꯣꯏꯐꯥꯎ ꯇꯧꯅ ꯍꯥꯏꯕꯁꯤꯅ ꯑꯣꯖꯥꯒꯤ ꯃꯤꯡꯁꯨ ꯄꯟꯕꯤꯔꯝꯃꯣ ꯑꯩ ꯏꯁꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯏꯁꯩꯁꯦ ꯇꯝꯃꯛꯇꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯁꯤꯡꯒꯔꯅꯦꯕꯀꯣ ꯔꯦꯗꯤꯑꯣꯒꯤ ꯁꯤꯡꯒꯔꯅꯦ ꯕꯕꯥꯁꯦ ꯑꯗꯨꯗꯨꯅ ꯕꯕꯥꯅꯅꯦ ꯑꯩꯁꯦ ꯏꯁꯩ ꯃꯥꯅ ꯁꯛꯄꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯏꯗ ꯌꯥꯎꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯄꯥꯝꯁꯨ ꯄꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯛꯑ ꯂꯥꯛꯑꯦ ꯑꯗꯨꯒ TGꯗꯗꯤꯅꯦ ꯁꯔ ꯁꯨꯔꯖ ꯒꯣꯁ꯭ꯋꯥꯃꯤꯗ ꯑꯩꯁꯦ 11 12 ꯑꯩ ꯀꯩꯅꯣ ꯂꯧꯔꯦꯕ ꯃ꯭ꯌꯨꯖꯤꯛ ꯂꯧꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯁꯔ ꯁꯨꯔꯖ ꯒꯣꯁ꯭ꯋꯥꯃꯤꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯝꯃꯛꯄꯅꯦꯕ ꯑꯗꯣ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯇꯒ ꯇꯝꯗꯅ ꯈꯣꯠꯇꯅ ꯇꯧꯗꯦꯗ ꯇꯧꯔꯛꯇꯦꯕ ꯆꯤꯡꯂꯦꯝꯕꯤꯒ ꯅꯪꯒꯁꯦ ꯐꯩꯕꯣꯛꯔꯣ ꯅꯠꯇꯦ ꯔꯣꯅꯦꯠ ꯁꯂꯥꯝꯀꯣ ꯏꯆꯟꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯈꯤꯕꯁꯦ ꯀꯩꯒꯤꯅꯣ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯆꯨꯝꯕ꯭ꯔꯥ ꯂꯩꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯑꯩꯅ ꯉꯁꯥꯏꯗꯩꯁꯨ ꯍꯥꯏꯔ ꯂꯥꯛꯑꯦꯀꯣ ꯗꯗꯥ ꯀꯩꯅꯣꯅꯦ ꯑꯝꯇꯪꯗꯤꯀꯣ ꯑꯩꯅ ꯆꯠꯆꯔꯤꯕ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯃꯤꯅ ꯁꯤꯟꯗꯅ ꯎꯕꯤꯕ ꯉꯥꯡꯕꯤꯕ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯀꯣ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩꯕꯅꯤꯅꯅꯦꯀꯣ ꯑꯩꯅꯅꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯒꯤ ꯑꯣꯏꯕ ꯆꯥꯕ ꯀꯩꯅꯣ ꯃꯥꯏ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯀꯣ ꯀꯩꯅꯣꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯑꯩ ꯄꯨꯈꯠꯄ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ ꯑꯗꯨꯗꯨꯒ ꯑꯩꯅ ꯂꯩꯇ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨꯃꯥꯏꯅꯅꯦ ꯇꯧꯔꯤꯁꯦ ꯆꯦ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯦꯁꯦ ꯑꯗꯨꯒ ꯆꯦ ꯆꯤꯡꯂꯦꯝꯕꯤꯒ ꯅꯕꯥꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯥꯜꯂꯦ ꯃꯇꯝ ꯆꯦ ꯆꯤꯡꯂꯦꯝꯕꯤꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯦ ꯑꯩ ꯆꯍꯤ 26 ꯃꯥꯅ ꯆꯍꯤ 20 ꯑꯗꯨꯒꯏꯕꯥꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯩ ꯆꯍꯤ 21ꯅꯦ ꯑꯩꯅ 26 ꯊꯣꯏꯕꯤ ꯍꯨꯏꯗ꯭ꯔꯣꯝꯀꯣ ꯑꯩ ꯁꯣꯝꯒ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯄꯥꯝꯖꯩ ꯁꯣꯝꯒꯤ ꯗꯥꯟꯁ ꯈꯨꯗꯤꯡ ꯐꯖꯩ ꯑꯩꯕꯨꯁꯨ ꯇꯝꯕ ꯂꯥꯛꯆꯒꯦ ꯌꯥꯏꯌꯦ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯂꯣꯏꯅꯃꯛ ꯑꯩꯗꯤ ꯋꯦꯜꯀꯝꯅꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯁꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯅꯨꯡꯉꯥꯏꯔꯅꯤ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤꯌꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯤꯟꯅꯔ ꯂꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯦꯜꯀꯝ everyone ꯍꯥꯏꯌꯣ ꯋꯦꯜꯀꯝ ꯁꯦ ꯆꯦꯒꯤ ꯌꯨꯝꯁꯦ ꯀꯥꯏꯗꯅꯣ ꯆꯦꯒꯤ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯇꯧꯐꯝꯅꯤꯅ ꯀꯥꯏ ꯖꯒꯥꯗꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯔꯦꯁꯃꯤ ꯍꯥꯏꯕꯤꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯔꯦꯁꯃꯤ ꯄꯥꯠꯆꯤ ꯑꯩꯒꯤ ꯗꯥꯟꯁ ꯇꯧꯐꯝꯁꯦ ꯁꯤꯒꯤ ꯈꯨꯔꯥꯏ ꯍꯣꯡꯒꯁꯣꯏꯕꯝ ꯂꯩꯀꯥꯏꯁꯤꯒꯤ ꯅꯤꯌꯔ ꯕꯕꯤꯅꯥ ꯃꯅꯥꯛ ꯖꯦꯅꯤꯝꯁ ꯃꯅꯥꯛꯁꯦ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯨꯒ ꯑꯩ ꯁꯤꯗꯩꯅꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯅꯣꯏ ꯂꯥꯛꯅꯤꯡꯕꯒꯩ ꯂꯥꯛꯑꯣ ꯂꯣꯏ ꯌꯥꯔꯦ ꯆꯦꯒꯤ ꯃꯈꯥ ꯇꯥꯐꯥꯎ ꯑꯗꯨꯝ ꯖꯒꯣꯏ ꯗꯥꯟꯁꯀꯤ ꯂꯝꯗ ꯆꯠꯄꯤꯌꯨꯀꯣ ꯆꯦ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯃꯊꯥ ꯁꯥꯏꯁꯦ ꯍꯣꯏ ꯑꯁꯦꯡꯕꯒꯤ ꯑꯩ ꯑꯦꯛꯖꯥꯝ ꯗꯦꯠ 9ꯗꯩ ꯍꯧꯗꯣꯏꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯖꯥꯅꯤꯗ ꯄꯨꯡꯂꯣꯟ ꯁꯥꯔꯣꯟ ꯃꯌꯥꯝꯁꯦꯀꯣ ꯂꯣꯏ ꯐꯥꯗꯣꯏꯅꯦ ꯂꯣꯏ ꯇꯧꯗꯣꯏꯅꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗ ꯈꯪꯗꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯁꯦ ꯆꯠꯀꯦ ꯑꯗꯨꯝ ꯍꯥꯏꯒꯦꯀꯣ ꯃꯤꯅ ꯍꯪꯈꯤꯕ ꯑꯣꯏꯔꯁꯨ ꯈꯪꯍꯧꯗꯕ ꯍꯪꯕꯅꯤꯀꯣ ꯆꯤꯡꯂꯦꯝꯕꯤꯒ ꯂꯟꯆꯦꯟꯕꯤꯒ ꯇ꯭ꯋꯤꯟꯁ ꯑꯣꯏꯗꯣꯏꯔꯥ ꯁꯤꯁꯇꯔ ꯑꯗꯨꯒ ꯗꯥꯟꯁꯀꯤ ꯂꯝꯗ ꯀꯅꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯈꯤꯕ ꯑꯗꯨꯒ ꯗꯥꯟꯁ ꯁꯣ ꯇꯧꯔꯛꯄꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯁꯝꯂꯞꯄ ꯍꯥꯏꯕꯤꯔꯛꯑꯣ ꯅꯠꯇꯦ ꯏꯕꯥꯅꯤ ꯇ꯭ꯋꯤꯟꯁ ꯅꯠꯇꯦ ꯏꯕꯥꯅꯤ ꯏꯅꯥꯎꯅꯤ ꯃꯅꯥꯎꯄꯤꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯖꯥ ꯀꯗꯥꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯃꯛꯀꯦ ꯑꯩ ꯑꯣꯖꯥ ꯍꯥꯏꯁꯦ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯣꯏꯕꯗꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯁꯦ ꯍꯥꯟꯅ ꯆꯪꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯖꯥ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯣꯖꯥ ꯔꯥꯁꯦꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯖꯥ ꯒꯨꯔꯨꯅꯦꯕꯀꯣ ꯑꯩꯅ ꯃꯌꯨꯝꯗ ꯆꯠꯆꯔꯒ ꯑꯩꯅꯒ ꯁꯥꯊꯦꯛ ꯅꯨꯡꯊꯦꯛ ꯇꯝꯈꯤꯕꯁꯦ ꯑꯩꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯖꯩꯌꯦ ꯑꯗꯣ ꯍꯣꯏ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯣꯏ ꯖꯒꯣꯏ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯅꯨꯡꯗ ꯄꯨꯡꯂꯣꯟ ꯌꯥꯎꯔꯤ ꯄꯨꯡꯂꯣꯟꯗꯨ ꯐꯥꯔꯛꯀꯗꯣꯏꯅꯦ ꯄꯦꯅꯥ ꯃꯔꯣꯟ ꯍꯩꯔꯛꯀꯗꯣꯏꯅꯦ ꯃꯥꯎꯅꯒ ꯖꯥꯇꯤ ꯀꯥꯏꯗꯩ ꯍꯧꯔꯛꯏ ꯊꯤꯒꯠꯇꯣꯏꯅꯤ ꯃꯗꯨ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯈꯪꯗꯣꯏꯅꯦ ꯂꯥꯏ ꯍꯔꯥꯎꯕ ꯀꯥꯏꯗꯩ ꯍꯧꯔꯛꯏ ꯈꯪꯗꯣꯏꯅꯦ ꯔꯥꯁꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤꯕꯅꯣ ꯀꯃꯥꯏꯅ ꯁꯥꯟꯅꯕꯅꯣ ꯊꯤꯒꯠꯇꯣꯏꯅꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯊꯤꯑꯣꯔꯤ ꯄꯨꯂꯞ ꯃꯤꯛꯁ ꯑꯅꯤꯁꯦ ꯄꯨꯜꯂꯒ ꯇꯧꯔꯛꯀꯗꯣꯏꯅꯦ ꯑꯦꯛꯖꯥꯝ ꯊꯥꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯍꯣꯠꯅꯕꯗꯗꯤ ꯈꯤꯇꯪꯗꯤ ꯋꯥꯏꯑꯦ ꯅꯨꯡꯉꯥꯏꯕꯅꯗꯤ ꯅꯝꯃꯦ ꯄꯥꯝꯖꯕꯅꯤꯅ ꯄꯥꯝꯖꯕꯅꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯏꯆꯟꯁꯤꯕꯨꯁꯨ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕꯅꯤꯀꯣ ꯆꯍꯤ 26 ꯂꯩꯐꯝ ꯍꯥꯏꯕꯤꯔꯝꯃꯣ ꯈꯨꯔꯥꯏ ꯍꯣꯡꯒꯁꯣꯏꯕꯝ ꯂꯩꯀꯥꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯕꯗꯨꯕꯨꯅꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯣꯏꯗꯦ ꯁꯥꯎꯅꯨꯀꯣ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕꯅꯦ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯞꯅꯔꯤꯕꯅꯣ ꯍꯣꯏ ꯑꯗꯨꯅꯦ ꯆꯨꯝꯃꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯅꯨꯄꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯣꯏꯅꯦꯕ ꯅꯪ ꯍꯥꯏꯁꯦ ꯆꯨꯝꯃꯦꯕꯀꯣ ꯌꯥꯝ ꯊꯤ ꯂꯩꯅꯤꯡꯉꯦꯕ ꯑꯩꯁꯨ ꯈꯪꯕ꯭ꯔꯥ ꯃꯔꯨꯝ ꯊꯨꯞꯅꯒ ꯑꯩꯈꯣꯏꯒꯤ ꯂꯨꯅ ꯆꯥꯟꯅꯒ ꯇꯧꯔꯒ ꯂꯩꯅꯤꯡꯉꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯇꯝꯃꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩꯖꯔꯤꯅꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯁꯤꯁꯤꯅ ꯃꯤꯅ ꯂꯨꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯕꯁꯦ ꯎꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦꯕꯀோ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯍꯧꯖꯤಕ್ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯤꯗ ꯄꯦꯟꯊꯣꯛꯑꯒ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯑꯩ ꯂꯥꯏꯕꯛꯇ ꯁꯨꯃꯥꯏꯅ ꯇꯝꯃꯝꯃꯕꯅꯤꯅ ꯇꯝꯃꯝꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯩꯗꯣꯛꯎꯕ ꯉꯝꯗꯦꯗꯅ ꯑꯗꯨꯗꯨꯒꯤ ꯂꯩꯔꯤꯅꯦ ꯑꯗꯨꯅꯦ ꯅꯪ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯣ ꯂꯥꯞꯅꯔꯤ ꯃꯔꯝꯁꯦ ꯋꯥꯈꯜꯂꯣꯟ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯤꯅꯤ ꯋꯥꯈꯜ ꯆꯥꯟꯅꯗ꯭ꯔꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦꯗꯅ ꯑꯗꯨꯒꯤꯅꯤ 이베마 오이나 hangeko 제세 얌 짬매 얌수 눅시 아베마수 얌 눅시 제나 떠오르 타고 그리고 마이 바꿔비요 thank you ꯅꯟꯗꯤꯅꯤ ꯕ꯭ꯂꯣꯛꯅ ꯍꯪꯉꯦꯀꯣ ꯂꯟꯆꯦꯟꯕꯤ ꯑꯩꯅ ꯍꯪꯅꯤꯡꯕꯗꯤ ꯗꯥꯟꯁꯀꯤ ꯃꯥꯏꯀꯩꯗ ꯆꯪꯉꯛꯄꯁꯦ ꯌꯔꯁ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯗꯨꯒ ꯁꯣꯝꯒꯤ
ꯃꯥꯎꯅꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯃꯥꯒꯤ ꯕꯕꯥꯒꯤ ꯃꯃꯥꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯎꯠꯂꯛꯀꯦꯕꯀꯣ ꯎꯠꯄꯗꯨ ꯌꯥꯕꯅꯦ ꯑꯗꯣ ꯎꯠꯂꯛꯀꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯒ ꯅꯟꯗꯤꯅꯤ ꯍꯥꯏꯁꯦ ꯑꯩꯒꯤ ꯆꯤꯆꯦ ꯑꯗꯨꯝ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯟꯗꯤꯅꯤ ꯍꯥꯏꯁꯦ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯗꯣꯏꯔꯥ ꯆꯤꯆꯦ ꯑꯣꯏꯔꯝꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯀꯃꯦꯟ ꯇꯧꯔꯛꯄ ꯀꯩꯅꯣ ꯑꯃꯈꯛꯅꯦꯕꯀꯣ ꯆꯤꯆꯦ ꯑꯃꯈꯛꯅꯦꯁꯨ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯃꯈꯛꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯍꯩꯁꯦ ꯊꯧꯅꯥ ꯂꯩꯅꯕ ꯈꯣꯠꯅꯕ ꯊꯥꯒꯠꯄꯤꯕ ꯋꯥꯍꯩ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯕꯅꯦ ꯊꯦꯡꯛ ꯌꯨ ꯅꯟꯗꯤꯅꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯕꯤꯖꯌꯥ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯔꯣꯕꯤꯟꯁꯟꯗ꯭ꯔꯥ ꯀꯣꯏꯁꯟ ꯂꯣꯏꯔꯕ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ Q&Aꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒꯅꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯀꯔꯤꯅ ꯁꯛ ꯇꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯁ꯭ꯄꯣꯔꯠꯁꯅ ꯁꯛ ꯇꯥꯛꯑꯦꯕꯀꯣ ꯃꯔꯨꯑꯣꯏꯅꯅꯤꯀꯣ ꯃꯔꯨꯑꯣꯏꯅ ꯁꯤꯅ ꯁꯛ ꯇꯥꯛꯄꯅꯤꯅꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯄꯨꯈꯠꯆꯔꯝꯒꯅꯤꯕ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯝꯕ ꯑꯩꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯄꯨꯈꯠꯆꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯆꯔꯤꯕ ꯂꯝꯕꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯔꯒ ꯐꯪꯉꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯝꯕꯤꯅꯦꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯅ ꯆꯠꯆꯔꯤꯕ ꯂꯝꯕꯤꯁꯦꯀꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯁꯨ ꯀꯩꯅꯣꯃꯗꯤ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔꯅ ꯇꯝꯕꯤꯕ ꯑꯐꯕ ꯑꯃꯗꯤ ꯂꯩꯔꯝꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯤꯡꯁꯦꯕꯀꯣ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯖꯅ ꯋꯥꯈꯜ ꯂꯧꯁꯤꯡꯁꯦ ꯃꯣꯏꯗ ꯂꯨꯞꯁꯜꯂꯒ ꯍꯤꯡꯅꯕ ꯍꯣꯠꯅꯁꯤꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯍꯤꯡꯃꯤꯟꯅꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯒ ꯂꯣꯏꯅꯅ ꯇꯤꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯩꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯄꯨꯔꯛꯅꯕ ꯑꯩ ꯍꯣꯠꯅꯒꯦ ꯑꯩꯈꯣꯏꯀꯣ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯐꯕ ꯊꯕꯛ ꯇꯧꯔꯒ ꯍꯤꯡꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯕꯥꯏ ꯈꯔꯁꯨ ꯁꯥꯡꯉꯝꯃꯅꯤ